Nungsibasu tambino, nungsibasu haizaroi. Nungsibada imitsu tangjage, inasu pangjage, mitrang kumay oisano kanjage. Laiza macheba obada hina pakat papuglay. Macheda yinglambadagi nikta mo ansalaglaga. Che, madilandabani. Miss Nana. Laiza, nang sanasi puraga imungda changkro. Che, ay, Laiza. Machegi wahida hikdopungam jabi Laiza. Raselba puraga imung changkri. Changkri haiba khakni imung yobaga. Thongsil maromda leptuna lona tumin taribani. Mapalda sanari bawari singado. Mitsna nikta haifet yenglaga. Inaw do waro basu leite. Adobo nang na khaliba wakhal di thado. Mado kaidong nung daso oitok payararoi. Itaima nanaw bungak piyo. Ay Laiza bui am nungsiye. Ay maga punsigi oina laiminaba pami. Kongtang kuding maga putna thangmina ningi. Madudi oitok basu yararoi daba inawgi wakhal di. Nang hankro. Mapamsida kuina sangtana leirano. Mina ukraga nakoy mungi isa sokani. Chang hantagani. Wai sikag hairam laga makataramda mitsna imung lomdu changkre. Ngasaygi thawdoksingdo sumningsing laga leibana ne mayum halakla phaw magi phamung marchiduda aduma famlaga lei. Ma lusigi wakhal di thoina makoktuda changuludre. Makok mamay samnadaba naisinduna leiriba. Laizagi wakhaldani ngasaydagi unglaga wakhal mayam ama munna khanbagum famlibado. Thanjada kolso malai. Magi nakalda famliba fonduda amu mitfam thammi. Lakliba koldo taikanagi sunati yuhengini. Ngasaydagi hanjin anirak ahumrak surabani. Mana paibidaba khakni. Maduna su fondo magi hik nakal lakthoklaga thambani. Adubu handakti hafet inglambadagi tapna paikhalaga koldu receive tawi. Yuhen. Sir, yumdan birabro. Ishoy, shakra nungaitre. Yarini sir adudi. Sir adung pathabiro thamjarage. Thoine wahang pahong tawda kol torok pagi maramso hangat ludre. Hangning basu poktrabani masadu hei dre. Somda hospital dani. Thabakti ko manati adabu minutes mga taraka kaito payaba mafam matam famgaduda chingli mamapal da thoraklami. Madung da sum laisilakpagi masaduso ipun-pungat pagum phawbaduda. Ground floor gi baranda duda sum laklambani. Adubuk thanglamba khongthangdo khanghodana sum taptharakpadagi chaplekre. Khanglep-lepani. Mamit ani da pirang ihorakpada nattana. Trimbaldagi taniklaba khonjelda tapna solei. Ima. Panthada khongthang launa thanglaga waiting chair duda matu maman ison tumin unglaga phamlibi nupidugi manak tamna lakpani. Inang nang leplaga. Ima. Nupidu tapna mamay non khalaglaga chunglembada yinglei. Matha ka hena saraba mali. Hanadagi masagi anaba amasu leibaga ka hena sokchilamle. Maso chinglemba bo obada mikuptadi khonjilnik na mapira ihawna kausarakle. Chinglemba floor duda ningkhang phomdaranga makut anina nupidogi makut ani dubu chena paisin biraga. Ima noina hange kaida leiruge. Aina batam pumnamakta imaga mayaga buthibani. Adubo phangba kawbudi thamkhraga maming phawba takidre. Adubo ngasidi laibok phabadagi nachani imawa uba phangzare. Ai ngasidi am nungai ima. Mayadi. Maya kadai chakhragi ima. Hairaga akoibada koying yingli. Udabaduda amo panthoido ansilaklaga. Ma, hayo, mayadi. Chinglembana hanglidugi wahangi paukhom dipida. Panthoido magi tampakta thamlamba. Chebangdu tapna paikhalaga mapitana thumatlaba misna aniduna yingna. Ichagine hidak leiruge. Waise hairaga panthoi kapakle. Thamoi puba ngamdrabagum khonjel thokna phiziduna mamaido khallaga. Chinglembasu hanadagidi khangkrabani. Mayadu narakpadagi hospital da leikraiba. Dubu karamba hospital dano khangdabana kangawnabagum leirakpani. Panthoigi matau yingma ngamdraduna doctor gi dak iriba prescription do chinglembana lauraga. Ima hidak sa ipuhalage. Law, ima mayagi mnak changuse. Yanita, ima adum leiruge. Ima nachale residi nachana fana balon singani. Panthoi kaplubagi mitlu ani do.
ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯥꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯂꯥꯛꯏ ꯆꯠꯅ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟꯗꯣ ꯐꯣꯇꯣ ꯀꯥꯞꯂꯒ ꯍꯤꯗꯥꯛꯁꯤꯡꯗꯨ ꯄꯨꯔꯛꯅꯕ ꯆꯤꯡꯂꯦꯝꯕꯅꯁꯨ ꯁꯤꯟꯈ꯭ꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯇꯕ ꯏꯃꯨꯡꯁꯨ ꯅꯠꯇꯕꯅ ꯃꯌꯥꯗꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯥꯔꯗꯇꯗꯤ ꯂꯩꯔꯝꯗ꯭ರೆ ꯆꯤꯡꯂꯦꯝꯕꯅ ꯂꯥꯞꯇꯛꯅ ꯎꯔꯛꯂꯤ ꯃꯌꯥꯅ ꯕꯦꯗꯇ ꯍꯤꯞꯂꯒ ꯂꯩꯔꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯒꯤ ꯐꯤꯕꯝꯗꯨꯗ ꯑꯣꯏꯔꯦ ꯆꯤꯡꯂꯦꯝꯕꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇꯕꯁꯨ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯄꯅ ꯃꯌꯥꯒꯤ ꯕꯦꯗ ꯅꯥꯀꯜꯗ ꯂꯦꯞꯂꯔꯦ ꯄꯥꯟꯊꯣꯏ ꯃꯆꯥꯕꯨ ꯀꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯅ ꯈꯥꯝꯂꯒ ꯏꯃꯥ ꯁꯨꯝ ꯄꯣꯊꯥꯖꯔꯁꯅꯨꯗ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ ꯑꯗꯣ ꯏꯃꯥ ꯗꯣꯛꯇꯔ ꯀꯅꯥ ꯇꯥꯅꯒꯦ ꯗꯣꯛꯇꯔ ꯁꯟꯖꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩ ꯗꯣꯛꯇꯔꯒꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ ꯃꯌꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤꯅꯦ ꯗꯔꯀꯥꯔ ꯂꯩ ꯍꯥꯏ ꯏꯃꯥꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯈꯨꯠꯇꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯅꯆꯥ ꯂꯩꯔꯤꯗꯅ ꯅꯆꯥꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯜꯂꯒꯦ ꯏꯕꯨꯡꯉꯣ ꯏꯃꯥꯗ ꯀꯩ ꯍꯥꯏꯒꯅꯤꯁꯨ ꯈꯪꯗꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯕꯨ ꯀꯜꯂꯕꯗꯤꯅꯦ ꯂꯩꯔꯤꯕ ꯍꯤꯡꯒꯣꯜꯁꯦ ꯃꯆꯦꯠꯁꯤꯐꯥꯎ ꯌꯣꯟꯊꯣꯛꯂꯁꯤ ꯍꯥꯏꯕ ꯏꯃꯥ ꯈꯜꯂꯛꯑꯦꯗꯣ ꯏꯃꯥꯅ ꯀꯩꯒꯤ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅ ꯐꯅꯕ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯃꯌꯥ ꯅꯥꯕ ꯐꯍꯜꯂꯗꯕꯅꯤ ꯏꯃꯥ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩꯗ ꯑꯄꯦꯟꯕ ꯍꯥꯏꯗꯨ ꯄꯣꯛꯈꯤꯕꯅ ꯄꯥꯟꯊꯣꯏ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯇꯝꯖꯔꯛꯂꯤ ꯃꯈꯣꯏꯒꯤꯁꯨ ꯃꯤ ꯂꯩꯀꯣ ꯈꯜꯂꯨꯕꯗ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯄꯨꯔꯛꯅꯕ ꯍꯥꯏꯈꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨꯁꯨ ꯄꯨꯔꯛꯂꯒ ꯂꯩꯔꯦ ꯄꯥꯟꯊꯣꯏꯁꯨ ꯗꯣꯛꯇꯔ ꯑꯃꯨꯛꯇꯪ ꯎꯅꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕ ꯃꯇꯥꯡꯅꯤ ꯆꯤꯡꯂꯦꯝꯕꯁꯨ ꯃꯌꯥꯅ ꯍꯤꯞꯂꯤꯕ ꯕꯦꯗ ꯅꯥꯀꯜꯗꯨꯗ ꯐꯝꯊꯔꯒ ꯇꯞꯅ ꯃꯌꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯥꯒꯤ ꯈꯨꯕꯥꯡꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯒ ꯊꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯋꯥꯁꯨ ꯉꯥꯡꯗ ꯌꯦꯡꯂꯒ ꯂꯩ ꯃꯁꯥꯒꯤ ꯃꯈꯨꯠ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯁꯤꯜꯂꯒ ꯊꯝꯕꯒꯤꯔ ꯃꯌꯥꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯥꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯔꯒ ꯑꯉꯛꯄꯒꯤ ꯃꯤꯠꯌꯦꯡꯅ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯂꯤ ꯆꯤꯡꯂꯦꯝꯕ ꯃꯌꯥꯒꯤ ꯃꯁꯝ ꯍꯥꯏꯐꯦꯠ ꯅꯥꯔꯣꯝꯂꯣꯝꯗ ꯇꯥꯁꯤꯟꯕꯤꯔꯒ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ ꯃꯌꯥ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯑꯉꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯂꯛꯏ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯍꯥꯞꯄꯗꯨꯅ ꯋꯥꯁꯨ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩ ꯈꯪꯍꯟꯗꯕꯤ ꯇꯨꯃꯤꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯒ ꯂꯩꯔꯝꯃꯤꯁꯦ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯕꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯥꯎꯁꯨ ꯁꯥꯎꯗꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯕꯅꯤꯅ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯃꯌꯥ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ ꯆꯤꯡꯂꯦꯝꯕ ꯃꯈꯨꯠꯅ ꯂꯥꯝꯂꯒ ꯈꯖꯥꯏ ꯊꯛꯇ ꯆꯦꯟꯊꯔꯛꯂꯤꯕ ꯃꯌꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄꯤꯔꯤ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯣ ꯄꯛꯆꯗꯤ ꯅꯪꯗꯤ ꯅꯣꯛꯄꯅ ꯍꯦꯜꯂꯦ ꯄꯛꯆꯕ ꯑꯗꯨꯝ ꯅꯣꯛꯑꯣ ꯃꯌꯥꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯆꯤꯡꯂꯦꯝꯕ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯈꯩ ꯌꯦꯡꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯝꯕꯅꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯣꯡ ꯅꯤꯛ ꯂꯥꯏꯖꯗ ꯀꯣꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯄꯥꯏꯔꯣꯏ ꯈꯟꯅ ꯄꯥꯏꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯂꯥꯏꯖꯗꯣ ꯄꯥꯏꯔꯛꯂꯝꯗꯦ ꯅꯤꯛꯁꯨ ꯃꯗꯨꯗ ꯍꯟꯕ ꯅꯠꯇꯦ ꯍꯦꯟꯅ ꯂꯦꯞꯇꯅ ꯇꯧꯁꯤꯜꯂꯤ ꯄꯥꯏꯔꯛꯇ꯭ꯔꯤꯐꯥꯎ ꯇꯧꯒꯦ ꯈꯟꯕꯅꯔꯥ ꯔꯤꯡ ꯑꯃ ꯂꯣꯏꯈꯤꯕꯒ ꯁꯠ ꯑꯃꯃꯨꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯅ ꯍꯟꯖꯤꯟ ꯇꯧꯗꯨꯅꯁꯨ ꯂꯥꯏꯖꯗꯤ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯅꯦ ꯒꯥꯔꯤ ꯁꯣꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯕꯒ ꯃꯅꯨꯡꯗ ꯐꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯐꯣꯟꯒꯤ ꯔꯤꯡꯗꯣ ꯈꯤꯡꯂꯛꯄꯒ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯇꯧꯔꯝꯕꯗꯣ ꯂꯦꯞꯂꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂ ꯌꯦꯡꯕꯅꯤ ꯂꯥꯏꯖ ꯑꯣꯏꯔꯝꯂꯦ ꯁꯠ ꯄꯥꯏꯈꯠꯂꯒ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯍꯥꯏꯔꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯁꯣꯝꯗꯒꯤ ꯂꯥꯏꯖꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯄꯤꯛ ꯄꯤꯛꯊꯅ ꯁꯥꯎꯔꯤ ꯇꯧꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯐꯣꯟ ꯇꯧꯕ ꯄꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯇꯧꯔꯛꯑꯅꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯏꯆꯦꯅ ꯆꯩ ꯅꯪꯁꯨ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯅꯪꯒꯤ ꯏꯆꯦ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯁꯥꯟꯅꯩꯁꯤꯗꯤ ꯑꯗꯨꯅ ꯃꯁꯤꯗ ꯃꯣꯏ ꯄꯨꯁꯜꯂꯛꯀꯅꯨ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯦ ꯌꯥꯝ ꯂꯩ ꯃꯗꯨꯗꯤ ꯅꯪꯒꯤ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜꯅꯤ ꯂꯥꯏꯖꯥ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯣ ꯐꯥꯊꯕ ꯁꯨꯝ ꯍꯣꯠꯅꯕꯁꯦ ꯅꯪꯅ ꯑꯃꯨꯛ ꯃꯔꯤ ꯊꯣꯛꯅ ꯆꯥꯛꯄ ꯍꯧꯔꯛꯇꯣꯔꯦ ꯅꯪ ꯑꯩꯗꯤ ꯂꯝꯃꯈꯥꯡꯗ ꯊꯦꯡꯅꯕ ꯎꯟꯖꯥꯅꯤ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯟꯐꯝ ꯊꯣꯛꯇꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯅꯤ ꯁꯤꯔꯣ ꯊꯝꯃꯒꯦ ꯌꯥꯔꯦ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄꯗꯣ ꯇꯧꯔꯛꯀꯅꯣ ꯂꯥꯏꯖꯥ ꯅꯪꯅ ꯀꯤꯔꯤꯁꯦ ꯀꯅꯥꯗꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯁꯥꯒꯤ ꯅꯅꯤꯡꯇꯝꯕꯕꯨ ꯅꯝꯍꯠꯂꯒ ꯊꯝꯅꯕ ꯍꯣꯠꯅꯔꯤꯗꯦ
ꯃꯤꯅ ꯀꯩ ꯍꯥꯏꯈꯤꯅꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯗꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏ ꯑꯗꯣꯗꯥꯏ ꯈꯪꯗꯤꯌꯦ ꯑꯩ ꯋꯥ ꯍꯥꯏꯈ꯭ꯔꯦ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯦ ꯅꯪꯁꯨ ꯑꯩꯒꯤ ꯅꯝꯕꯔ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯣ ꯑꯩꯁꯨ ꯇꯧꯈ꯭ꯔꯅꯤ ꯂꯥꯏꯖꯥ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯈꯟꯅ ꯍꯧꯖꯤꯛꯁꯨ ꯒꯥꯔꯤꯗ ꯐꯝꯃꯤ ꯂꯥꯛꯑꯒ ꯀꯩ ꯀꯥꯟꯅꯕꯅꯣ ꯑꯩ ꯅꯪꯒ ꯎꯅꯅꯤꯡꯗꯦ ꯅꯪꯁꯨ ꯂꯥꯛꯑꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯨꯁꯤꯒ ꯅꯨꯡꯁꯤꯅꯅ ꯂꯩꯌꯣ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯂꯨꯁꯤ ꯄꯨꯁꯜꯂꯛꯀꯅꯣ ꯃꯔꯩꯗꯒꯤ ꯁꯥꯎꯅꯈ꯭ꯔꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏ ꯂꯨꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯄꯟꯕ ꯇꯥꯕ ꯏꯃꯥ ꯄꯥꯕꯨꯡꯗ ꯅꯠꯇꯅ ꯃꯥꯗꯤ ꯂꯣꯏꯅ ꯄꯥꯝꯅꯕꯅꯤ ꯑꯩ ꯂꯨꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯏꯕꯥꯅꯤ ꯋꯥꯔꯤꯗ ꯃꯥ ꯄꯨꯁꯜꯂꯛꯀꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯨꯁꯤꯒ ꯂꯨꯍꯣꯡꯉ ꯐꯖꯅ ꯂꯩꯌꯣ ꯌꯥꯔꯦ ꯑꯩ ꯊꯝꯈ꯭ꯔꯒꯦ ꯏꯆꯦꯅ ꯇꯥꯔꯗꯤ ꯑꯩ ꯍꯦꯟꯅ ꯁꯤꯅꯤꯡꯕ ꯄꯣꯛꯑꯅꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯂꯥꯏꯖꯅ ꯐꯠ ꯀꯛꯈ꯭ꯔꯦ ꯅꯤꯛꯇꯨ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯥꯎꯒꯠꯅꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯈꯟꯕꯅ ꯐꯥꯊꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯒꯥꯔꯤꯗꯒꯤ ꯊꯨꯅ ꯀꯨꯝꯃꯛꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯐꯣꯟꯗꯣ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗꯨꯗ ꯂꯪꯈ꯭ꯔꯦ ꯂꯪꯕꯗ ꯅꯠꯇꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯑꯆꯧꯕ ꯅꯨꯡ ꯑꯃ ꯄꯥꯏꯈꯠꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯂꯒ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯆꯤꯡꯂꯦꯝꯕꯁꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯒꯦꯠ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯃꯌꯥꯝꯕꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯒꯥꯔꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛꯇꯤ ꯉꯛ ꯉꯛꯅ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯃꯥꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯂꯒ ꯆꯪꯁꯤꯜꯂꯛꯏ ꯌꯥꯝꯕꯣꯡ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯤꯛ ꯈꯨꯝꯂꯛꯇꯦ ꯍꯟꯅ ꯐꯥꯎ ꯑꯣꯟꯁꯤꯜꯂꯝꯗ ꯐꯤꯡꯅ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯒꯝ ꯒꯝ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯥꯏꯁꯗꯣ ꯐꯣꯟ ꯊꯝꯈꯤꯕꯒ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯆꯕꯅꯤ ꯐꯣꯟꯗꯣ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯊꯅꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝ ꯆꯪꯉꯛꯄꯅꯤ ꯃꯆꯦ ꯃꯤꯠꯁꯅꯥꯅ ꯆꯥꯛ ꯊꯣꯡꯂꯝꯕꯗꯨꯗ ꯃꯥꯁꯨ ꯑꯦꯟꯁꯥꯡ ꯁꯦꯝꯕꯗꯣ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯅꯥꯀꯜꯗ ꯔꯁꯦꯜꯁꯨ ꯐꯛ ꯑꯃꯗ ꯍꯤꯞꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯅꯤꯛꯅ ꯃꯃꯥꯡꯗ ꯄꯤꯔꯛꯈꯤꯕ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯇꯦꯗꯤ ꯀꯦꯛꯇꯁꯁꯨ ꯁꯥꯟꯅꯔꯤ ꯔꯁꯦꯜꯁꯨ ꯃꯥꯒꯤ ꯆꯆꯥ ꯂꯥꯏꯁꯕꯨ ꯎꯕꯗ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯂꯝꯃꯤ ꯆꯆꯥ ꯆꯨꯔꯥꯟ ꯊꯥꯕ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯂꯥꯏꯖ ꯔꯁꯦꯜꯒꯤ ꯋꯥꯍꯪꯗꯨꯗ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯤ ꯃꯥꯗ ꯅꯠꯇꯦ ꯃꯆꯦ ꯃꯤꯠꯁꯅꯥꯁꯨ ꯋꯥ ꯂꯥꯡꯐꯅ ꯉꯥꯡꯗꯕꯁꯨ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯂꯥꯏꯖ ꯃꯉꯣꯟꯗ ꯌꯦꯡꯂꯛꯈ꯭ꯔꯦ ꯃꯗꯣ ꯂꯥꯏꯖꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ ꯈꯪꯁꯤꯟꯅꯈꯤꯗ꯭ꯔꯦ ꯈꯨꯝꯗ꯭ꯔꯒ ꯇꯣꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯁꯦꯜ ꯍꯟꯗꯦ ꯋꯥꯍꯪ ꯁꯠ-ꯁꯠꯅ ꯍꯪꯉꯛꯂꯤꯕ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯀꯥꯔ ꯇꯣꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯆꯥ ꯑꯩ ꯀꯥꯔ ꯇꯣꯡꯅꯤꯡꯉꯦ ꯆꯨꯔꯥꯟ ꯊꯥꯕ ꯀꯧꯋꯣꯕ ꯍꯧꯖꯤꯛ ꯀꯧꯋꯣ ꯂꯥꯏꯖ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯁꯅꯥ ꯂꯝ ꯍꯦꯟꯒꯅꯨ ꯅꯨꯃꯤꯗꯥꯡꯗ ꯀꯥꯔ ꯊꯧꯕ ꯌꯥꯗꯦ ꯆꯨꯔꯥꯟ ꯊꯥꯕꯅ ꯐꯥꯈꯤꯁꯅꯤ ꯀꯤꯕꯤꯗꯦ ꯀꯩꯁꯨ ꯑꯩ ꯆꯨꯔꯥꯟ ꯊꯥꯕ ꯀꯤꯗꯦ ꯁꯅꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯣ ꯆꯠꯂꯣ ꯇꯜꯂꯦ ꯀꯩꯁꯨ ꯑꯩ ꯀꯥꯔ ꯇꯣꯡꯅꯤ ꯍꯧꯖꯤꯛ ꯀꯧꯋꯣꯕ ꯑꯩꯗꯤ ꯀꯥꯔ ꯇꯣꯡꯅꯤ ꯍꯥꯏꯁꯤꯅꯤ ꯔꯁꯦꯜꯒꯤ ꯃꯔꯩ ꯍꯧꯔꯛꯄꯗꯨꯗ ꯂꯥꯏꯖ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯕꯪ ꯕꯪ ꯁꯥꯒꯠꯄ ꯍꯧꯔꯛꯂꯕꯅꯤ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯒ ꯃꯆꯦꯗ ꯐꯥꯎ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯁꯅꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯝ ꯍꯦꯟꯅꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯃꯥ ꯁꯥꯎꯔꯛꯁꯅꯤ ꯔꯁꯦꯜꯗꯣ ꯀꯥꯔ ꯇꯣꯡꯅꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤꯕꯨ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ ꯁꯅꯥ ꯆꯆꯥ ꯇꯧꯔꯒꯦꯕ ꯇꯨ ꯇꯧꯔꯒꯦꯕꯀꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯌꯦꯡꯍꯟꯕꯅꯤ ꯔꯁꯦꯜꯗꯣ ꯃꯥꯒꯤ ꯆꯆꯥꯗ ꯌꯦꯡꯂꯒ ꯇꯧꯁꯨ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯇꯧꯁꯤꯟꯅꯔꯤ ꯅꯠꯇ꯭ꯔꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯤꯠꯁꯅꯥꯅ ꯁꯅꯥ ꯅꯪ ꯆꯩ ꯂꯥꯛꯑꯅꯤ ꯔꯁꯦꯜꯗꯤ ꯍꯦꯟꯅꯕꯨ ꯀꯞꯈ꯭ꯔꯦ ꯐꯛꯇꯨꯗ ꯐꯔ ꯑꯣꯜꯂꯒꯅꯤ ꯀꯞꯂꯤꯕꯗꯣ ꯂꯥꯏꯖ ꯑꯦꯟꯁꯥꯡ ꯁꯦꯝꯂꯝꯕꯗꯩ ꯔꯁꯦꯜꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯦꯝꯂꯛꯏ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯆꯆꯥꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯕ ꯇꯣ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯗꯣꯔꯦꯕꯀꯣ ꯌꯦꯡꯉꯣꯇꯣ ꯔꯤꯡ ꯆꯠꯂꯤꯁꯤ ꯌꯦꯡꯉꯨꯅꯦ ꯔꯁꯦꯜ ꯀꯞꯂꯝꯕꯗꯣ ꯂꯦꯞꯂꯒ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯐꯣꯟꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯍꯥꯟꯅꯒꯨꯝ ꯐꯛꯇꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯀꯞꯄ ꯍꯧꯈ꯭ꯔꯦ ꯀꯞꯅ ꯀꯞꯅ ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯤ ꯑꯗꯨ ꯆꯨꯔꯥꯟ ꯊꯥꯕ ꯅꯠꯇꯦ ꯁꯤ ꯄꯣꯠ ꯆꯨꯔꯥꯟ ꯊꯥꯕ ꯑꯣꯏꯒꯗꯕ ꯑꯗꯨꯗꯤ ꯋꯥꯏꯐꯔ ꯌꯣꯌꯣꯅꯤ ꯂꯥꯏꯖ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎ ꯊꯥꯖꯤꯟꯖꯩ ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯤ ꯄꯦꯜꯂꯕꯅꯤꯗ ꯑꯩ ꯃꯤꯁꯅꯥꯅ ꯂꯥꯏꯖ ꯅꯪ ꯑꯝꯇ ꯌꯦꯡꯉꯝꯃꯣ ꯑꯩ ꯏꯃꯥꯏ ꯃꯅꯥꯛ ꯑꯝꯇ ꯆꯪꯉꯨꯒꯦ ꯍꯣꯏ ꯏꯆꯦ ꯃꯆꯦ ꯊꯣꯛꯈꯤꯕꯒ ꯂꯥꯏꯖ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯣꯟꯗꯣ ꯅꯤꯛꯀꯤ ꯅꯝꯕꯔꯗꯨꯗ ꯆꯪꯂꯒ ꯔꯁꯦꯜꯗ ꯌꯦꯡꯍꯜꯂꯤ ꯇꯨ ꯁꯅꯥ ꯇꯧꯔꯒꯦꯕꯀꯣ ꯀꯞꯄ ꯇꯣꯛꯑꯣ ꯔꯁꯦꯜꯁꯨ ꯁ꯭ꯄꯦꯂꯤꯡ ꯈꯪꯉꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯅ ꯍꯧꯔꯕꯅꯤꯅ ꯀꯣꯜ ꯇꯧꯔꯤꯕꯗꯨ ꯉꯥꯏꯔꯤ ꯂꯥꯏꯖꯗꯣ ꯗꯥꯜꯗꯨꯗ ꯅꯝꯂꯒ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯨꯠꯁ ꯑꯣꯐ ꯍꯥꯏꯔꯛꯄꯗꯨꯅ ꯔꯁꯦꯜꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯁꯅꯥ ꯐꯣꯟ ꯆꯠꯇ꯭ꯔꯦ ꯔꯁꯦꯜꯅ ꯆꯨꯔꯥꯟ ꯊꯥꯕ ꯀꯧ ꯍꯥꯏꯅ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ
ꯂꯥꯏꯖꯗꯤ ꯃꯊꯥꯕꯨ ꯁꯥꯈ꯭ꯔꯦ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯃꯥꯁꯨ ꯔꯁꯦꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯌꯦꯡꯂꯒ ꯈꯥꯡꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯗꯨ ꯂꯨꯁꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡ ꯃꯥꯒꯤ ꯃꯇꯥ ꯑꯣꯏꯔꯤꯕ ꯔꯣꯁꯤꯗ ꯀꯣꯜ ꯇꯧꯔꯤ ꯀꯨꯏꯗꯦ ꯃꯥꯁꯨ ꯔꯤꯡ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯠꯄꯒ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯂꯦ ꯇꯥꯕ꯭ꯔꯣ ꯔꯣꯁꯤ ꯇꯥꯏꯌꯦ ꯀꯩꯗꯧꯔꯒꯦ ꯑꯍꯤꯡꯁꯤꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯗꯨꯒ ꯈꯟꯅꯁꯦ ꯇꯧꯕꯅꯤ ꯀꯩ ꯋꯥꯅꯣ ꯑꯩ ꯅꯤꯛꯇ ꯌꯦꯠꯂꯔꯣꯏꯒꯦ ꯈꯜꯂꯤꯗ ꯑꯩꯅ ꯂꯥꯜꯂꯨꯕꯅꯤ ꯑꯩꯅ ꯑꯗꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯒꯦꯗ ꯃꯥꯁꯨ ꯑꯩꯕꯨ ꯎꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯃꯤꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯏꯁꯥꯅ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯦ ꯂꯨꯁꯤꯌꯥ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯅ ꯄꯉꯥꯡ ꯉꯥꯡꯖꯕꯅꯤ ꯃꯗꯨꯗ ꯅꯪ ꯍꯦꯟꯅ ꯈꯟꯖꯟꯐꯝ ꯊꯣꯛꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯗꯦ ꯑꯩꯁꯨ ꯏꯀꯥꯏꯗ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯤꯃꯗꯤ ꯂꯨꯁꯤ ꯇꯞꯅ ꯈꯨꯝꯂꯛꯄꯅꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯗꯨꯗꯤ ꯅꯨꯡꯁꯤꯔꯝꯂꯔꯣꯏ ꯂꯨꯁꯤꯌꯥ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯦ ꯃꯥꯒꯤ ꯃꯥꯡꯗꯅꯤ ꯑꯩꯅ ꯗꯣꯛꯇꯔ ꯉꯥꯟꯕꯒ ꯃꯔꯤ ꯂꯩꯅꯕꯒꯨꯝ ꯎꯠꯈꯤꯕꯗꯣ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯄꯥꯞ ꯆꯦꯠꯂꯕ ꯈꯨꯠꯁꯤꯅ ꯂꯥꯟꯖꯗ꯭ꯔꯕ ꯃꯥꯒꯤ ꯃꯥꯏꯗꯁꯨ ꯑꯩꯅ ꯊꯥꯈꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩꯁꯤꯃꯗꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯂꯨꯁꯤꯌꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣꯕ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯅꯤꯌꯦ ꯅꯪꯅ ꯑꯗꯨꯝ ꯄꯥꯡꯗꯅ ꯂꯩꯔꯁꯤꯗ ꯀꯩꯒꯤ ꯃꯇꯦꯡꯅꯣ ꯌꯥꯔꯦꯗ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩꯁꯨ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯒꯦ ꯌꯥꯔꯦꯁꯦ ꯅꯪꯁꯨ ꯇꯨꯝꯖꯔꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯣꯀꯣ ꯐꯣꯟ ꯊꯝꯈꯤꯕꯒ ꯂꯨꯁꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯃꯪꯂꯒ ꯂꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯁꯨ ꯊꯥꯗꯣꯛꯇ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯔꯒ ꯐꯣꯟꯗꯨꯗꯤ ꯂꯧꯈꯠꯄ ꯌꯥꯗ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯌꯨꯛꯇꯨꯁꯨ ꯃꯤꯀꯞ ꯑꯃꯠꯇ ꯇꯨꯝꯊꯗ ꯍꯧꯒꯠꯂꯕꯅꯤ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯂꯩꯈꯠꯂꯛꯄ ꯃꯉꯥꯜ ꯈꯔ ꯈꯔ ꯎꯔꯛꯂꯕ ꯃꯇꯝꯅꯤ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕ ꯅꯤꯛꯇꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄ ꯂꯣꯏꯔꯒ ꯇꯨꯝꯕꯗ ꯁꯦꯠꯈꯤꯕ ꯐꯤꯔꯣꯜꯗꯨ ꯐꯥꯎ ꯍꯣꯡꯗꯈꯩ ꯒꯥꯔꯤ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯕꯅ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯕꯅꯤ ꯌꯨꯝꯗꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯂꯒ ꯃꯥꯅ ꯆꯠꯅꯤꯡꯂꯤꯕ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖꯗꯣ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯃꯇꯣꯝꯇ ꯎꯡꯂꯒ ꯐꯝꯂꯒ ꯂꯩꯕꯅꯤ ꯃꯇꯥꯡꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯤꯠꯁꯅꯥꯗꯣ ꯃꯈ꯭ꯋꯥꯡꯗꯣ ꯈꯥꯡꯆꯦꯠ ꯂꯥꯛꯅ ꯂꯥꯛꯅ ꯊꯧꯔꯛꯄꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯦ ꯁꯅꯥꯗꯣ ꯅꯪ ꯁ꯭ꯀꯨꯜ ꯐꯥꯎ ꯊꯤꯜꯂꯝꯃꯣꯀꯣ ꯍꯣꯏ ꯏꯆꯦ ꯃꯤꯠꯁꯅꯥ ꯇꯨꯡꯒꯣꯜꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯒ ꯏꯟ ꯍꯪꯒꯦꯜꯗꯣ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯆꯦ ꯊꯣꯛꯈ꯭ꯔꯐꯥꯎ ꯂꯥꯏꯖ ꯁꯨꯝ ꯐꯝꯂꯒ ꯂꯩꯍꯧꯏ ꯇꯧꯐꯝ ꯈꯪꯗꯕꯒꯨꯝ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯄꯥꯏꯁꯤꯟꯅꯔꯒ ꯇꯝꯄꯥꯛꯇ ꯊꯝꯂꯤ ꯇꯟꯖꯥꯗꯨꯗ ꯔꯁꯦꯜꯁꯇꯣꯞ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯥꯒꯤ ꯕꯦꯒꯇꯨ ꯄꯣꯔꯒ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯂꯤ ꯕꯦꯒꯇꯨ ꯄꯣꯔꯕꯅꯤꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯞꯂꯤ ꯇꯞꯂꯤ ꯆꯦꯜꯂꯤ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔꯒꯗꯣ ꯆꯥꯎꯅ ꯍꯣꯠꯂꯤ ꯄꯣꯠꯅꯤ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯂꯦꯞꯂꯒ ꯔꯁꯦꯜ ꯃꯥꯒꯤ ꯕꯦꯒꯇꯨ ꯃꯥꯡꯒꯣꯜ ꯃꯊꯛꯇ ꯊꯝꯕꯒ ꯆꯦꯟ ꯍꯥꯡꯂꯒ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯅꯨꯡꯖꯤꯜꯂꯒ ꯃꯊꯨꯞ ꯅꯥꯏꯅ ꯊꯨꯞꯄ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯤ ꯂꯥꯏꯖ ꯉꯛꯅ ꯔꯁꯦꯜꯅ ꯄꯤꯔꯛꯂꯤꯕ ꯆꯦꯊꯨꯞꯇꯨ ꯎꯕꯗ ꯁꯅꯥ ꯀꯩꯅꯣ ꯑꯗꯨꯕꯣ ꯆꯨꯔꯥꯟ ꯊꯥꯕꯅ ꯆꯆꯥꯗ ꯄꯤꯌꯣꯅ ꯍꯥꯏꯕ